Manipur Dalit PHURUP MEEOI Sing Lei Haibagi Chap Chaba official record THENGNADRI KARIGUMBA Dalit Sing State Asida Lei Haibagi Chap Chaba record Leirabadi Dalit Singgi Yaiphanaba Angamba Thakta Hotnagani HAINA RD and PR Minister YUMNAM KHEMCHAND PHONGDOKKHRE Wafamasi All Manipur Dalit Development Association Manipur Ge Chahigi Oina Pangthokpa Nomagi Oiva Conference ta Mahakna Phongdokkibani Manipur Press Club ke Loktak Hall da Pangthokkiba Thoram aduta RD and PR Minister YUMNAM KHEMCHAND na hai State Asida Dalit Kanglub ase ikhang khangnadri haina lawba yai Dalit haiba wahai ase aikhoina tanaragashu khangbadi oide Kumza lisingani taramathoi ge census matung inna India da Dalit Kanglub ke mising ase laibak asigi apunba mising ge chada 13.3 oire Laibag Asida Dalit Singh ase Uttar Pradesh, Bihar amade Maharashtra da Lei Haina official oina Phongdokli. Atai state Singgi oina di official oina Dalit Singh Lei Haibagi wafam Thengnade. Manipur ge oina su Dalit Lei Haibagi official oiba record amata Thengnadri. Karigumba state Asida Dalit Lei Haibagi official record leiragade. Makhoi gi Yaiphanaba Angamba Thakta Hotnagani. Dalit Kanglub ase maru oina Thengnaba Yadaba. Untouchable oiba Kanglub amani haina longnarambani ngasidi Kanglub asige maraktage state amage chief minister oikiba fauba yaure Uttar Pradesh ki hanage chief minister Mayawati Dalit Kanglub tagini haina mahakna makha takhe As per 2011 census na PDC koye Uttar Pradesh Bihar and Maharashtra atau state single Lei Haibagi sig official announcement yawdi aduga Dalit isi Samsung fai keynote address ta bibi irwaina we untouchable thengnaba yadaba group ne na sum leiramba hai ta even adugi struggle simatang laga UP ki chief minister ogiba oi BJP Mayawati bhau sagi Dalit ko moira mi hai da that's why the keynote address bibi bada thambiramba Manipur da Dalit lei deji aina sarkar ki thabak Pujavanina, a lay to hang one, lady to hang one, the official record is not found yet. Adu, register Orgamasi, lay in a Tibetila, Putopila Madanda, to Angamating Panzeria. Thoromatuka Marilanada, RD and PR Minister YUMNAM KHEMCHAND National and International Awardee TM Rajan Ayangba Namathang Sitna Chief Guest Amati President Oina Saruk Yake. Thoramadu the special invitee oina Amdage advisor M Sorojini Leima, TH Swaran Kumar, M Dorendro, NG Robindro Amate, K Kamala Chanuna, Saruk Yabagaloina Association Asigi District President Singh Shu Saruk Yake. Thoramadu the Dalit Singh Yaiphanaba Damak Achoba Thaudang Laukiba Dr. B.R. Ambedkar ge photo da haikat lekat tamduna ikai khumnaba utke. Akhoi sothauruba mising dubo akhoi Dalit association na mating pangsilaga yum leitabada yum piba dagi lam leijadabada lam piba dagi lairik tambangam jadabada akhoi lairik tamanaba sinba simlaba akhoi Dalit association na mating pangnabagi wakhalda ayam tawjabani aduga tasingna akhoi Manipur dadi nang lairei haiba wahaise yamna sawba ma japfu yan mirang thurgasu lairi haibiya daba adumlaba akhoi state ni ana lojai maramdi akhoi Dalit haibasi englishman singna thonbiram bani masida Dalit manung jalisi karino scheduled caste scheduled tribe OBC and Brahman hairiba singasi englishman singna masibu Dalit han khangrami Dalit haiba wahayasi sanskriti lo ni masi akhoina masigi meaning di akhoi broken or oppose, oppress, highly untouchable, or MEEOI sing, Potsak sing, Adubo, Makoina Dalit, and Thunbirami.